News TV meeting tabiri bisingbu ahan bamaktada taramna oksebagalana nomaithen kundesoina khurumjari mariki pau miyam da bijari Water for Women, Women for Water haiba thimda Ministry of Housing and Urban Affairs Government of India na laukhalakpa Jal Diwali haina mingthonba ising likna sizinabagi hainabi thamnabagi campaign ama ngasi Mahut Minister Y Khemcha na haudokre campaign asigi sharuk ama oina self help group nupi singbu water treatment plant singda thaknaba ising kamdawna puthoi haiba khangnaba ngasi City Convention Center dagi Mahut Minister Y Khemcha na Chingkhai Ching water treatment plant yengsinbagi lamthaki campaign adubu lamtharaduna Minister Khemcha na hai lakliba Diwali asiga mai lenana Jal Diwali haina ministry na laukhalakliba ising likna sizinaba gi campaign asida maru oina nupi oibisingna thaknaba ising sizinabada yamna cheksinba mathau tai haibagi pandam galonina ising puthokpa mafamsingda chatlaga matau karamna thaknaba ising asi puthoi madu puthokpada thengnariba khudongchadaba kayasing adu khanghangadoribani Hauji climate change ki matung ina ising laufam oiba tural gi imai sing asi hanthakibana awaba kaya mayok narakle water supply gi mana nakna lariba water tap sing thadok laga thamba thengnei nakal amadana ising phangdabagi awaba mayok naribani masi yaiba makai tobiganu miyamda phanghangadoriba thaknaba ising puthokpagi processing asi self help group singi mateng lauraga miyamda khanghanduna ising likna sizinabagi paujel pinabagi pandam amada chathabani fongdoki ngasigi thorom aduda self help group nupi singda field kit singsu minister na yenthoki Impal da laiba ayamba impal province den dorkan ising thakpani adu ising water level se nungsu pada sulu ire di nungsu pada lakado suwa ibina stil laiba water level se we ising ya awa basi thengna do laida bari choi sidai na thamjani gi bagi kari gumba water supply scheme laiba jaga singda we tap water se adum thadu tham manak lakwa drain se adum sing se adum tik tham sen bai tare jaga amtana phangdaba ana koi self help group Impal menungda lagi bas saya guru singsi makoi kisum mateng lor kanda koyo singsi jadi sing sumbagi awaba sing thakna sing putoku ya awaba mayam ni yang halakanda sing sildik na sinan nabi pandam manin thamjari adu masi mudu yeng musabagi pelam tharani Imphal West ki akham khul dagi afam khangdana mangkiba angang anigi langla langjil lengakna puthokpa ngamdabagi mayokta akanba khongjang changsilakadori hiramasigi matangda ngasi JAC against the mission Awesome Anthony and Maibam Avinas of Akam Awang Lekaina Akamda Pangthokpa Paugi Mifam Amada JAC Asigi member Sunil Moyangthim Hai Tha Asigi November Mangadagi Sekmaida Mifam Amaya Wachat Kibadagi Hauzik Pauba Mafam Khangdana Lairiba Avinas Maibam Elias Khaba Chahitara Manga Amadi Ningthauzam Anthony Elias Temba Chahitara Tarukpu Fabada Chenabani Haiba Mioi Ani Fari Haina Lengak na Hariba Asi Miyamgi Ihau Asibu Nemthanaba Haijilibra Haibagi Jamamnaba ama pokhale amadi lengak asina JHC amadi imung manungda hauzik phawba karigumba wahai ama phawba phongdoroktaba maramna JAC na November 10 gi ayuk pung 3 dagi nungthil pung ama phawba chathagani haina lakthokiba public curfew adu November 18 gi nungthil pung ama phawba chatharagani loinena hariba matam asi phawbada lengak na JAC imung manung amadi leibak miyamda haiba angang ani asigi langla langjil mayek singna khanghandaba taragadi JAC na issue asi leibak miyamda sinabaga loinena CSO student organization di leibak miyam galonena akan bakhongjang changsilagani masida tholakpa afafatagi daita khudingmak lengak asina pugadabani fongdokhi mahak na hai mangkriba angang ani asigi asengba langla langjing puthoknaba hotnabada miyamnasu ichamakni khanduna achoba mateng pangbiu amadi changsilakpa khongjang singda thawai hakjang yauna saruk yabiu fongdokhi Hoji pawda lenga ki site gi JC da amadi victim oidaba imung ani makta wahi amada pongdor tab maramna aikoina tang taragi ayu pung 3 dagi nungtil pung am pawwa public curfew ban tawre hana tawjabado mathangi tang 18 nungtil pung am pawwa ban asi sangdoksare hairiba matam asida lengakna JC da amadi victim oidaba amadi manipur gi praja miyamda asengba angang ani sigi langlang jing mayek seng khangandaba targadi Manipur gi leirba civil organization sartagi organization amadi praja miyam singa loinana apunba khongjang akan khongjang changsin gani haribu khongjang asida tholakpa patu daita budimaksi nasigi leingak na pugidam ne habsi jetsna lebak miyam da thamjari
Avinas Maibam Elias Khaba amadi Ningthozam Anthony Elias Temba anibu fajin khibagi mayokta ngasi lamda masigi tongan ba mafamsingda wakat mifam chathaduna makoi anibu tekta kaiduna thadoroknaba demand tawri changsiliba khongjang asigi saruk ama oina ngasi khwairamba nupi kaithel lukmai selup nasu fajin khiba angang ani adubu tekta kaiduna thadoroknaba demand tawduna nupi kaithelda wakat mifam ama chathakre wakat mifam aduda saruk yaribi khwairamba nupi kaithel lukmai selup ki secretary asem nirmalan hai November 5 dagi ngasi phawba fangdana lariba angang ani athubada leingakna puthokpiru makhoi ani mangkhibada chenaba miyoi phabada Tagatli mi fari hairabasu makhogi asengba langla langjit lengakna miyamda khanghandriba karigino mamangi linthoingambi amadi hemanjit ki matangdasu CBI da sinakre haiduna haujik phawbada chenaba amadi madugi achumba puthokpa ngamdana leiri masina maram oiraga lengakta thigatli haibagi wafam asida aikhoi thajaba ngamdre thabak oina utuna miyamda asengba achumba adu fanghalu lengakna handak moreda chathariba operation asi thagatpa fongdoi afaba thabak tawbada fai haigadabani Morida chathariba operation adugumna senapatida angang mangkhriba asidasu chap amana makhoibu phangnanaba takhaiduna athuba matamda langla langjil puthokpiu in process ki mahuta thabak oina tawbadu miyamna pami haujik mangkhriba angang anigi mamana wana leliba asida kaithel nupisingsu mama ama oina awabada saruk yajari loinana miyamgi oiba lawrakpa achumba khongthangda kaithel imasing saruk yagani amadi leibaki oiba achumba khongthanggi dama matam chupada saruk yagani fongdoki Mama amana wabado aikoi tasengna maki wai aduna aikoi ngasi sangjan dariba aikoi na wakat mi pamas da pongdok tare na sidi athu ba matamda angang ani asigi langla langjin puthok piu mama sing do da waba maduda makoi na kapi balauri ba thamoi soi bado aikoi su mama amo oina makoi ge thamoi sok bado maduda aikoi ge su awaba saluk yazari aduga sarkar gi side ge su athu ba matamda Higatle investigation in process hai banataba action nama puthok pirakpa phangbiba ado maduni akoina pamjari basi masi Manipur lengaki Ministry of Food Processing Industry ki mityeng makhada Manipur Food Industries Corporation Limited MFICL SNA Manipur na sinduna formalization of micro Food Processing Enterprise PMFME scheme gi matangda nomagi oiba state cum district level workshop pangthokre Manipur Food Industries Corporation Limited MFICL takyalpat Industrial Estate Imphal da ngasi pangthokhiba workshop thoram aduga mailenena SPMU Food Technology Manager Maisnam Daniel Luwang hai PMFME scheme na piriba kudongchaba sing amadi scheme asigi mateng karamba mioi singna fangba yai haibagi matangda akhang ahi singa khananane duna beneficiary singa wakhal taminanaba pandamda ngasigi workshop asi pangthokpani food processing gi lamda anauba khong thangjilakpa mioi sing amadi hiramasida hana leiraba mioi singna hena chawkhatnaba hotnabada Lairiba criteria sing surabadi scheme asigi mateng lawba yai khudongchaba asi lawnabagi damak applicant singna ahanbada PMFME scheme gi portal da changduna registration tawraba matung project report chemna thagatkani masigi matung resource person singna visit tawduna yengsilaba matung general manager da report pikhatkadabani scheme asigi lairiba criteria sing adu mapung pharabadi bengna scheme asigi makhada beneficiary singda loan pibagi decision adu leblakani haiki general mesnam ko masigi aigi designation na manager for technology SPM unit PMFM masigi aduda masigi program se one day akoigi district level workshop hai tari me am kun se ko aduda akoi da bank sing adagi akoi general manager sing beneficiary sing akoi interaction program ma me am wana adagi scheme sing akoi I would like to request highlight tau hai tari Dr. Subhasis scheme gi provision me am for Technology to come upon the stage scheme se ko mana lawani and deliver program a speech ko regarding today's workshop.
ꯃꯤꯒꯤ ꯇꯥꯡ ꯑꯍꯨꯝꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯣꯗꯔꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯑꯃꯗꯤ B.Ed ꯀꯣꯂꯦꯖꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯏꯟꯃꯦꯠꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯧꯀꯣꯏ ꯄꯥꯠ ꯅꯥꯀꯜꯗ ꯂꯩꯕ ꯑꯣꯜ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯨꯟꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯑꯄꯨꯟꯕ ꯇꯦꯡꯕꯥꯡ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯕꯤꯜꯀꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯑꯄꯨꯟꯕ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯆꯂꯥꯏꯗꯨꯅ ꯑꯣꯜ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ M. ꯕꯤꯜꯀꯤꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯋꯥꯔꯛꯁ ꯑꯃꯗꯤ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯀꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯆꯂꯥꯏꯔꯤ꯫ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯀꯝ ꯂꯩꯖꯅꯕ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯁꯨ ꯄꯤꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯑꯄꯨꯟꯕ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯃꯤꯑꯣꯏ 3ꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯑꯆꯪꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯁꯨ ꯄꯤꯕꯤꯔꯦ꯫ ꯏꯟꯃꯦꯠꯁꯤꯡꯅ ꯁꯦꯟꯊꯣꯛ ꯂꯩꯅ ꯍꯤꯡꯕ ꯌꯥꯅꯕ ꯃꯁꯥꯒꯤ ꯆꯥꯅꯕ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯊꯝꯕ ꯉꯝꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯒ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ M. ꯕꯤꯜꯀꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯕ, ꯀꯣꯑꯣꯄꯔꯦꯁꯟꯅꯦꯜ ꯊꯕꯛ ꯇꯧꯕ, ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ, ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ, ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯊꯥ 6ꯁꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯏꯟꯃꯦꯠꯁꯤꯡꯁꯤꯡꯒ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯑꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ, ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯋꯥꯔꯛꯁ ꯑꯦꯟड ꯌꯥꯁ ꯃꯤꯅꯤꯁꯇꯔ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯖꯅꯤ ꯗꯦꯕꯤ, ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯑꯦꯗꯤꯁꯅꯦꯜ ꯗꯤꯄꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ, SDO, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ, ꯗꯣꯛꯇꯔ, ꯁ꯭ꯇꯥꯐ, ꯗꯤꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝꯁꯤꯅ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯕꯤꯕ, ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯌꯥꯕꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯄꯗ ꯑꯏꯪꯕ ꯈꯥꯡꯅꯕ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜ ꯀꯌꯥ ꯔꯣꯃꯤ ꯕꯦꯒ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯈꯨꯝꯕꯣꯡꯃꯌꯨꯝ ꯙꯅꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡꯗꯒꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯤꯡꯊꯝ ꯐꯤꯔꯣꯜꯁꯤꯡ ꯌꯦꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯄ ꯑꯁꯤꯒꯤ ꯉꯔꯥꯡ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯄꯥꯏꯇꯔ ꯙꯅꯆꯟꯗ꯭ꯔ ꯃꯁꯥ ꯌꯥꯎꯅ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁꯒꯣꯜꯇꯣꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯐꯨꯕꯥꯂꯥ ꯔꯤꯂꯤꯐ ꯀꯦꯝꯞ, ꯀ꯭ꯋꯥꯛꯇꯥ ꯁꯟꯊꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ, ꯁꯟꯊꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯏꯟꯃꯦꯠꯁꯤꯡ ꯄꯨꯟꯅ ꯃꯤꯑꯣꯏ 1,000 ꯍꯦꯟꯕꯗ ꯁ꯭ꯋꯦꯇꯔ, ꯇ꯭ꯔꯦꯛ ꯁꯨꯠ, ꯁ꯭ꯄꯣꯔꯠ ꯁꯨꯖ, ꯖꯦꯀꯦꯠꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯏꯟꯃꯦꯠꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯈꯤꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯧ ꯄꯥꯟꯈꯤꯗꯕꯅ ꯀꯩꯕꯤ ꯈꯨꯂꯦꯟꯒꯤ ꯀꯕꯣꯔꯧ ꯂꯧꯀꯣꯟ ꯑꯃꯗꯤ ꯍꯩꯗ꯭ꯔꯣꯛ ꯂꯧꯀꯣꯟ ꯐꯧ ꯂꯣꯛꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯄꯨꯁꯤꯡꯅ ꯂꯧ ꯈꯥꯎꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯂꯧꯒꯤ ꯐꯤꯚꯝ ꯌꯦꯡꯕꯤꯍꯧ ꯍꯥꯏꯅ ꯀꯩꯕꯤ ꯈꯨꯂꯦꯟ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ BM ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ BMꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯍꯧꯖꯤꯛ ꯂꯧꯀꯣꯟꯁꯤꯡ ꯑꯁꯤꯗ ꯐꯧ ꯄꯥꯝꯕꯤ ꯍꯧꯔꯕꯁꯨ ꯃꯍꯩ ꯆꯥꯔꯣꯏꯗꯕ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯂꯧ ꯈꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡꯒ ꯂꯧꯄꯨꯁꯤꯡꯒ ꯂꯧꯁꯥꯜ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯂꯧꯄꯨꯁꯤꯡꯅ ꯂꯧ ꯌꯦꯡꯕꯤꯍꯧ, ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯅꯤꯡꯊꯝ ꯂꯧꯔꯣꯛꯀꯤ ꯃꯔꯨ ꯃꯔꯥꯡ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯂꯧꯀꯣꯜ ꯑꯁꯤꯗꯩꯗ ꯂꯧ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯂꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯛꯈꯤꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜ ꯑꯁꯤꯗꯩꯗ ꯂꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜ ꯑꯅꯤ ꯑꯁꯤꯗꯩꯗ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯒꯤ ꯂꯧꯄꯨꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯖꯣꯟꯁꯤꯡ
가 hayeng akhoi gi lomi khungang sida leibiwa lomi singa lo ujariba lomi singa ani gi marakta loksan pi haibagi yamna chawba ningai sangdana ba du laktangai gi mangoina na KP Khullen Development Committee gi site gi lomi sing amadi mahajon sing mafam da thamjari madudi hairiba isa gi lokfam sing adu isa na lakpi dana hoji lo khaw ngai gi mangoina na lo sing adu karamba phiom da leige haiba du yengsenbiu haiduna KP Khullen gi Development Committee gi site gi press media gi mafam da ningsingjari loinana Tamil Nadu gi kha thangba district singda ngasi nong pak chana chukre Madurai gi mafam kaya da akan nong chukhibana maram oiraga ising thumjin khre hari ising thumjin bana maram oiraga Madurai district collector na ngasi school sing suti thadokre Madurai district ki taluk mari yauna district asigi mafam kaya da leiba school sing suti thadoki Coimbatore district ki mafam kaya da su ising thumjin khibana school sing suti thadokre hari Nilgiris district ki Kotagiri da millimeter Chani Kunipan yauna nong taki lepta nong chubana maram oiraga Nilgiri mountain gi railway line singda train servicing cancel tawkre hari ngasigidi marki pau pijaba matang asida losinjare miting tabiri basingbu amuka hana khurumjari